पाउसेद युमफम ओइबा मरुइबा पाउ खरा अपडेट तौजरे लेंगाक जानब पुरकपदगी असमगी खोंजंग हांदोखरे मणिपुर लेंगाक अमदी ऑल ट्राइबल स्टूडेंट्स यूनियन असमगी मरक्ता जासेनब पुरकपदगी असमना एडीसी मिकल गमरी लेनना संचलनब खोंजंग खुदक्तगी हांदोखरे ngasi mairoi lup asiki miut kangbu amaka se minister en berian yauba lega ki miut kangbu amaka unaba amada asumna adc mikal ga mari leina taliba demand sing ki matangda tha asiki kuntra mathoi pawbada mari leinaba atai stakeholder sing khanara patungda lenga ki mai kaidagi arepa ama khangalagani aina thajaba pibadagi asumgi khongjang aireba matam asi pawba handoki bani aire hiram asiga mari leina lenga ki mai kaidagi secretary to chief minister manipur en Geoffrey amadi asungi maiketi president Saibur Aukif amadi general secretary SR Andrea ahumna memorandum of understanding kudiak pinagre memorandum asigi matung ina ngasigi mifam adu dasar yakiba PSED minister Losi Dikho amadi TAN Hills minister Bungjakin Baltebo mathau daba thabak sing pangthoknaba thau susenakre aire loina nauna semkiba district singisu autonomous district council semnaba mathau daba sing yingsinba aina khanake Panbajabadi ADC taru chemical ki matam lehak na lepta bagi mayukta achamna tha asigi taragani tu ki ahinglong yati ki pungkun ga mari ge singi mafam singda general strike sathagi bane banasi loiba ka matam kak taba economic blockade tawgani aina mairoi lupasina law thar khibane ado papau amadana media da haiba yai aina panghaida haiba ki thabak thadok piro awai akhun ki thabak toglase lob media da haiba yai aiduna panghaida haiba ki thabak thadok piro awai akhun ki thabak toglase Maira Baibi amadi club sing honariba asi Naurem Bir Hari College Mangjil Thaba College ama oinana bani aina khundrak pambai leka de sakhot no pi lup ki secretary Soram Ibemun phangdoragle ngasi bangai da pangthokpa pawgi mifam amada Ibemun makatana ai ngarang Naurem Bir Hari College ki oja karana media da phangdokiba wapam adu laibak thibane college asi koi bide leiriba Maira Baibi amadi club sing no honariba asi college asi gi jai phanabe gi damaktane man hai college asi bangjil thaba college ama oinaba maiki adongi club amade Maira Baibina matam leiba kibikta aduma khonagane college asi matam kya ki mamang digi tabada nungai daba thokdok wathok kya thoktuna leirakpa adu athuba matam da loisinaba club amadi Maira Baibina khonabane loinana college asi class tawi natragana tawdi habadi college asi oja kharana hairaga hekta jagadaba nate class tawi tawdi habadi college asi da tamdiba mairoi amadi mama papa oibasing na khanglaba ngatane makhatana media da haibai yai aina panghaida haibagi thabak thadok piro awai akum tawbaki mahuta college asibu apapa college ama oinaba khonimen asi aike nagala maromda corruption aibasi energy company mikhal da mai pak labadi thabak hapada se lawroi thika aibasi sungtok tawroi nisikant corruption aibasi pamde energy company mikhal da mai pak tuna miyam ki thawal tawpa matam da thabak hapada se lawroi thika aibasi sungtok tawroi amasung mahaki hek imugi miyoi politics da yawloi haina Matang jahi gi angan basaruk ta pangthok kadu Manipur Legislative Assembly gi mekalda kaisam thong AC gi mirip oigedur banisi kan sapam na phongdokre Youth Wing for kaisam thong na sintana ngasi sangang gi da mirip oina thorak le banisi kan ki kendra asigi amasung atopa kendra gi na singa wali sana bada wapam asi phongdokhi bani amasung mikhal da mirip oina thok bibasing na singa makoi masa khangada bani aike mikhal da mirip oiribasing asigi mahi gi damak income loinana makoi gi sandal lambisu khangbu mathok tai ainasu Nisikanta na pongtok lato na nahasing na politics yaw ko na tunggi apapa Manipur amukahin ba damateng panggane nahasing na politics kang gadaban emasung yaw gadaban ni aike Mirip apa masak kang na board pira ba di masina apaba sakot pa society amaseng kat pangam gani aina so mahal na pongtok lato na politics ay basi karbar nate miyam ki sepa tau gani aike Thormatu da saruk yakibat nahasing na nisikanta na board karapa matong da tau gadaba tapak sing kibatang da wang kaya angke Nisikanta ka nahasing ka interaction tau kiba adu da advocate PS sauba amasong entrepreneur pi Nikis Wangangke maka darakba atau papau amadana BJP sarkar na sakut thorang ki thabak paikhalak pada khwaidigi maru oiba ISBT ondok tuna thamlamle salak saduna ondok ko phibam amada leire BJP na lusing ba sarkar asina sahi mari Manipur ki lengak sasan ki thabak torak pada masak nai ba sakut thorang ki thabak kya paikhal aina aujik thorong kya pangtok tuna laklabasu lamdam si ki khwaidigi maru oiba khumar lampak ta leirba state si ki bus mayam gi thungpham oiba interstate bus Terminus ISBT asidi sarkar huntuk tuna thamlambadagi aujik salak saduna ontok phibam amada leire ISBT asi leibagi mapung phapa kanaba adu miyam da phangba ngamdre pausi asi ki pawmi ngasi khumar lampak ta leiriba pak jawrba ISBT complex manung da sangduna yengsinba matam da salak sadun leirba si thengna ke bane
ISBD की complex manung ase pokri sanun leibada natana gari chathok chasing tawbada aduki mati khudong thiringai oiba mafam am oiduna leiba thengnake masida natuna complex manung ase aduki mati amot akai kyana pik thalle miyoi kya sangchin na sanai junai na pum oirambagi kudam su phanglake ISBT asigi hausik yangsina ba oina leiriba corporation and maintenance office ki miyoi sing unaduna wari sanaba matamda phangdor kibade ISBT complex manung asi ahana ningthina semjen bidana leiringai da COVID-19 laichat manung da gari camera khampham amadi thatok thajin tawba mafam oibadage complex manung asi onthok phibam amada leikhe adubo haujik phawba sarkar na semtin bidana leiri aike Senapati district ki khungang kontraga mapan ki nupi singna rally chatuna drug maru phangna muthat abawa saklokre BJP na luchingba Manipur sarkar na sahi mari mapung phana Manipur ki laingak sasan torok pagaloinana ngarang Mau Women Welfare Association na sindona Senapati district ki tadu bidal iba village kontraga mapan ki nupi singna saruk yatun asoba rally amasat kre satkeba rally atu da Manipur sarkar na Manipur ki singi mafam singda popi pampi thaba thingba amadi drug ki mayok ta sangchilak liba langjang asibo mapung phana saugatpa haina rally da saruk yakiba nupi singna punna wasak lawina kre wasak lawmin nekiba ki loina Manipur sarkar lamdam asida ki mayka ba drug sing maru phangna muthat naba sangchilak pa khongjeng da ngasi ge rally da saruk yakiba khongong kontraga mapan ki myosin mapung phana saruk yagane masida natana sarkar na drug ki mayok ta sangchilak pa khongjeng khudimak ta mapung phana saruk yagani ana phangdoke Nakalamarom da State Minister na ngarang Mau Women Welfare Association Senapati na sinduna satkeba rally adu bathakat pa phangdok pa loina na Manipur sarkar mayka ba drug ki mayok ta sangchilak pa khongjeng sing da su miyam na sakat pinaba apel tawkhre Sangai thil da saglak pa lamai matam sana kalawba ki damakta Manipur ki Chief Minister na thagat pa phangdorakle ngarang numitang pung mapan makharum taba matamda Sangai thil ki waikhu loke chingya da park kandak na leiba mafam abadi kangpokpi district ki manuk chanba Khoken village da khangok na aurak pa mai da pak sana sak pa aurak pada Manipur Fire Service ki kangpura khudak ta sangsin danu mai kan bagi tabak sathakiba adu ki damak Chief Minister nam hak ki Facebook account da thagat pa phangdorakle Chief Minister ki Facebook da makhata na phangdorakle badi lamdam sigi akoi bagi phibam kannaba amadi mapung phana jokana pa khona badam Manipur gi miyam gi thaudang yam lai nokma nokma gi mang tharak laba akoi bagi phibam asi kannaba gi damakta Manipur sarkar miyam ko khosam na dana thabak ya paikana ba khonare loina na miyam nam hausa gi khal kai dana thamnaba amadi akoi bagi phibam kannaba paikhalak pa thabak singda sarkar na mateng pangnaba gi damakta matam chuppa gi oina thong launa angdana thamle maduna miyam amasung sarkar ka hiram kudimakta khosam nana chatmin aduna Manipur gi jai phana bagi damak thabak tawminana basu apel tawrakle Maragasi miyoi ahumna admin oina semba natai jada ba Facebook group amada lamdam sigi samjari pindupi masa kaya gi photo thagatuna landa kona ba khonare lamdam sida leiba ASP sing jumnam piba amadi ASD sanu ko ba miyoi ahumna admin oidan masa masa gi photo aptuna semba Facebook group tar lamdam sigi samjari pindupi kaya jumba labi jumgi mau Laisabi amati hiram kaya da saknare benupi kaya gi photo sing khomlaga thagatuna miyam da nupi sing asibu yamna lanna tukas hangoina wanna bagi thabak phongna sathargle miyoi ahum asigi mathakta ain gi oiba thabak lokat piu aina pausi asida lamdam sege nupi kaya na phongdorakle miyoi ahum asina satharli pathong asibu yamna kan janing da phongdok tuna makoi gi mathakta ain gi oiba lokat pham thok pathabak lokat pina ba film forum Manipur gi chairman oibada natana saknai raba film actor amasu oiriba Samjet Chabam Mangol Jau Singana su Aukiba Mars Tang Tarad Officer in Charge Cyber Crime Police Station da Aiba Zero Lama Sapisin Gre Adubo Haujik Pawba Hiramasi ki matang da Cyber Crime Police Station na karigumba action amata lakot pagi paudi bangbalai tre Miyoi ahum asina semba Facebook private group asina napi masakaya ki tongan ba photo sing asi chaliba February tha asidagi auna ngasi pawba leprai tan thagalakle Luwina na nupi sing asibut lan uhan ba yawa fajada pa buhay wata kaya amasu iduna phong na khongkoi na bagi thabak sa tarakle miyoi ahum asina samjari bi nupi sing ki photo aptan thakalak pa asida uruba miyoi kaya na adugi matik thamoi sokpa haibadu oire Luwina na Manipur sarkar ki athuba miyeng changbi tuna cyber crime department na laukot pa jaba thabak thuna laukot tuna miyoi ahum asi ain gi oiba sairak phangan biu aina su phongdorakle Pausi asida praja section kya dagi phongdorak pe ki matung inade Manipur ki masak naira binupi kaya ki photo yauna upload tawduna thakalaga lana uhana ba honariba asigi matangda Chief Minister N Beren ki athuba biyang changdona lamdam sigi samjari binupi singbo lana Facebook private group ta thakatuna uhana ba honariba mi ahum asi phaduna ain gi oiba thabak lokat piu aina su phongdorakle Iraq na bada mapal dagi lakpa mahiroi amasire ngasi ipung 13 minute jangkhairum taba matamda Imphal gi Khumal Lampak Sports Complex manung da leiba rowing kenen da Iraq na bada ki National Sports University Khumal Lampak ta
tamba mapalgi mairoi ama sire laikidraba mairoi asigi maming Phiangsu Bandori sahi konmathoi suraba Haryana ki Gurgaon ge sector number 10 house number 698 te leibane makamyoi ani amaga roing kenende iroi nabu khona bada irang nabane manang napda leiba miyamna isingdagi lokatuna kodakta Jenims Hospital da treatment tawna bab khatpada doctor na sire haidun lakthor ki bani aire nakalamarum dana Manipuri ama Delhi da leikhitre Delhi gi Basant Kuch police station ki manung chanba mafam amada nobit humni rong ki mamangda siba oikadaba Manipuri macha ama ngasi thengnakre atopa pau amadaso vaccine register tawna ba kiu leplinga da heart attack tawduna sire Mumbai da sahi humpuga humdai suraba nupa ama COVID-19 vaccine kapagi register tawna ba kiu leplinga da heart attack tawrakpada sikre thawdogasi Mumbai gi Nala Sofra West Civic Center amada thokibani aina Basai Bihar Municipal Corporation ki medical health officer Surekha Walter Irai Numita Pongdokpada sahi humpuga humdai suraba Haris Bhai Panchal kiu leplinga da wanthar kibane makudakta hospital da pokhi amasung hospital da laikidabani aire Makha tarakpa atopa pau amadana sahi tara humdoi da ngari benapi masa ama phaba nopaduna lining ontholaga lohongkre Pakistan ke Sindh province da sahi taraga humdoi da ngari benapi masa ama pharaga namduna Islam lining lahongkre aduga phare panupa aduda amuksun namduna lohongkre hariba thawdokasi South Asia Media Research Institute na thakalakpa video amada khangbangam kebane thawdok asida khulai paiba Magana nupi masa asi mayumdagi phakibani aina nupi masa asi ki mapana phangdorakle asi gumba thawdok sing asi anjen thokpana Pakistan ki Prime Minister Imran Khan na laiba kasida minority sing khudong thiningai oidana lei haiba wafamasi aranbani haiba takle aina report asina makhatare arubeda content sing asi marupiba pau khara asi pau damjariba Manipur Local News YouTube channel amadi Facebook page asidagi yengbiri popuna makpatha kasari channel asina tumda kanarabadi subscribe to video subscribe to like and share to kawi kan punamapu amakan athagasari